Heirok Assembly Constituency asi BJP Amasung NPP ki Khongul Tadaba Asia Soidana Oiragani haina Manipur lenga ki hanagi Minister Moirangthem Okendrona Phongdokre wafam asi hana BJP da yauramba Heirok AC ki manung chanba nongpok loremamdagi imung yangkhai gi miyoi chaniga humfudra rom Indian National Congress ta yaurakpada Moirangthem Okendrona taramna okpagi achamba thorum ama amada mahakna phongdokhibani Heirok mayai lekai da leiba Moirangthem Okendrogi yumda Heirok block Congress Committee ki President Thokchom Ranjan yauna pangthokpa thoram aduda Block Congress Committee ki thaupuba kaya susarukya khi taram nokpagi thoram aduda Moirangthem Okendron hai Manipur da thokliba irang asi center Amasung state lengakna hanne yengbidre irang asi ki chaitheng mayok na duna Congress Party da yauraga Manipur kanma ngamgani haibagi pandamda Changlakliba khudingmakpu taramna okli Heirok AC gi miyam mikap thokpagi mathakta Manipur da leiriba tongan ba AC singi miyamna su mikap thokpiro ngasi aikhoina apunbagi fidep ama lauduna pulliba asi Manipur gi apunba saktamda singnarakpa khudingmak thengnanabani masida lining laishon amasung political party ki khenaba mata leiroi Heirok AC BJP amasung NPP laitaba Assembly Constituency ama Soidana Oiragani haina sumahangna phongdokhi Thajalaiba sipai mayam ngarang na handasu Cobra Battalion ani Manipur thajalaiba singba wakhalor kaya ama lei BJP gi sarkar sigi wakhalon de koi kana amta na khanba ngamde koi leiriba sadaron praja koina politician singna leader singna lai su heba miyo kya na kana amta na khanba ngamde makoi na kari torokani habisi na chingnaba lei aduna nakalabada thamgraga koina ngasi puliba apun bagi sakam ama sagana bahone jarise singnarakpa khudingmakta thengnanabani koi singnarakpa khudingmakta Manipur bu singnarakpa khudingmakta Heirok ke ndagi praja miyamna thengnanaba